Kurumjari mayam Manipuri Pamel Wari YouTube channel miyeng tabiriba miyam singbu channel asigi maikaidagi taramna okchabaga loinana ikoklona kurumjari ngasi mayamda short story amakha khudol tamjagi wari asi chaithaba ilangbam hairiba marup asina idiba wari amakhakni ai hiyanglam mayai leikaidagini aikoina leiriba mafam asi thaina kai hek lakfam haibadi kai karakfamni haiduna kairakpam haina khangnai Malemda lairiba miyoi khudima but bread mak thingnarudabasu laitingi oiba Thoudok amamamdi loina thingnaramlani haina khalli aisu but bread makti thingnajadri adubu lai leiri haibagi sakina oina akitu jungba Thoudok kharadi adamak thingnajakriba kharadugi manungda aina ngasi ligadawriba warisisu amani mayamnadi aina ligadawriba warisi asengba kaisu oiramloi Asengba manaba sajenduna panghaida hairini haina haibiba yai adubu reader singi marakta aigi LEIKAI gi mi yauramlabadi manadi Asengba Thokhiba Thoudok ni haina soidana haigani Asengba warinina Asengba mamingakta adumak haijagi mayam thajadaba tawigano Asengba Thokhiba warido haujaragi LEIKAI gi PUKHRI ai taibangpan sibu sembiriba aikoinadi uba fangdaba isor ama lai haiba tasingna thajajaba miyoini angang oiringaida ai but bread bu yamna thajarami kisu yamna kirami adubu aina gyan khara taba horakpadagidi but bread ki akiba amata laikidi kanagumba miyoina but thingnai adu thingnai haina pau tamlakpa amadi wari taruba matamda thajaba sumngamkidi asuk chakhatlaba matam sidabu karaidagi but bread LEIKAI haithabagi haunabi mina siran duran sandorakpa warida thaje aikoina but bread ni haina kiribadu thoina khanjilurabadi karigumba maro ama leibadagi mayamna but bread ni haina khanbani haiba soidana khanglakani haina aina aigi ima amadi kanagumba kharada tatana hai aikoigi yumga punna yum ahumarikhak leibazigi hek maningda yam paksana labuk pat kaya laikre Soroktagi khara changsilaga laiba mafam oibanina numidangi matamda tilkangna khongba makhol natana karisu taba fangde mafamse ichikchi aigi imasi LEIKAI gi mangal karisu laijataba miyoini ainadi masak khangja hautraba aigi idaw ado LEIKAI gi maming laiba social worker amani hai mahaksi thaina eloika su adum sanarami haina imana wari libada tai Idawna sizinaramba khutna iba lairik kaya aina thingnajahawi aikoi yumgi hek maningda inkol achauba ama lai aikoi gi chawraba inkol dong LEIKAI gi miyoi kharana uraga kalakpa popasu adamak yawi inkol adugi iroi loiba labukka tainabada haigum pambi amakhak hawi haigum pambi dana hauriba mafamdo thaina heloi thokpamni haina imana su hai imana hairiba wado Jumna tabagi wani asengba oiramoi thainagi misingna LEIKAI gi mangal amata fangdabagi pangduna panghaida hairini haina matamduda aina khanki ngasidagi sahi mangamuki matami heloi thokpamni hairiba haikum hauriba mafamdudagi khara jumlomda chatkhatlaga lauk sangam makhaimuk pakna lafu pambi ngakta thari matamdo lafuna chawraktuna lafu tharo panba hauraba matami Ningtina sengdokpiba ngamdabadagi lafu hofamdo yamna songba yamna sukba mafam ama oiri aikoi yumga hek thangnana soroktagi laguk taba kenel amakak sangna lay lafu hauriba inkolduga hek thangnana su kenel do lairibani kenel do aikoi gidi chatok sin oiriba lairabni LEIKAI gi mi kayana kenel duda ayuk nungtil numidang haiba laitana labukta kumba karakpa adum tawi Namidangi matamdana LEIKAI gi nisa saba nupasingna nisa sasilaga labuktagi karakfam lambel amasu oiri aikoi gi leiraktugi lambido yet oi animakta uwa ngakta hauraga yamna sukpa numidang di lairadana numthil mathanta chatpa phawba wakhalda akiba pokadaba kenel amagi saktamni adubu aigi pokpadagi asum leirakpagira khangde kenel duda numidang athengbada ithanta chatla phawba isada karisu akiba fawdi LEIKAI gi misingna numidangi matamda aikoigina leirak oiriba
ꯂꯩꯀꯥꯏꯒꯤꯅ ꯀꯦꯅꯦꯜ ꯑꯣꯏꯔꯤꯕ ꯂꯝꯕꯤꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯂꯝꯕꯤꯗꯒꯤ ꯀꯦꯅꯦꯜꯗꯨꯗ ꯍꯥꯏꯁꯤꯟꯐꯝ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯩ ꯍꯥꯏ ꯑꯗꯨꯒ ꯀꯦꯅꯦꯜꯗ ꯑꯁꯨꯝ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯍꯧꯐꯝ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯂꯒ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯂꯒ ꯁꯝꯆꯦꯠ ꯍꯥꯠꯄ ꯊꯦꯡꯅꯩ ꯍꯥꯏꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯌꯥꯅ ꯂꯩꯀꯥꯏ ꯁꯤꯟꯊꯨꯡꯅ ꯁꯟꯗꯣꯔꯛꯈꯤ ꯂꯥꯏ ꯂꯩ ꯍꯥꯏꯕ ꯋꯥꯈꯜꯅ ꯊꯥꯖꯕ ꯇꯥꯔꯁꯨ ꯕꯨꯠ ꯕ꯭ꯔꯦꯗꯀꯤ ꯋꯥꯁꯤꯃꯗꯤ ꯑꯩ ꯁꯨꯡꯇꯥ ꯍꯦꯛ ꯊꯥꯖꯈꯤꯗꯦ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯔꯒ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯜꯂꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇꯨꯗ ꯏꯊꯟꯇ ꯋꯥꯈꯜꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯈꯣꯡꯅ ꯍꯜꯂꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ ꯅꯤꯁꯥ ꯐꯨꯜꯗ ꯆꯥꯁꯤꯜꯂꯒ ꯅꯨꯃꯤꯗꯥꯡ ꯀꯦꯅꯦꯜꯗꯒꯤ ꯀꯥꯔꯛꯄꯗ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯃꯤꯠꯇ ꯀꯔꯤ ꯀꯔꯤ ꯄꯨꯡꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯀꯔꯥꯏꯗꯒꯤ ꯕꯨꯠꯅꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯂꯥꯟꯅ ꯁꯟꯗꯣꯔꯛꯂꯒ ꯍꯦꯛꯇ ꯊꯥꯖꯩ ꯑꯁꯨꯝ ꯍꯥꯏꯅ ꯑꯩꯅ ꯃꯇꯝꯗꯨꯗ ꯈꯟꯈꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯦ ꯃꯤꯅ ꯆꯪꯅꯕ ꯀꯤꯅꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟꯅ ꯄꯪꯁꯟꯗ ꯁꯟꯗꯣꯛꯄꯤꯔꯦ ꯍꯥꯏꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯈꯤ ꯄꯦꯟꯃꯟꯈꯤꯗ꯭ꯔꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯂꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯁ꯭ꯇꯦꯞ ꯕ꯭ꯔꯗꯔ ꯖꯦꯞꯁꯟꯒ ꯏꯕꯥꯅꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯊꯥꯟꯗꯨꯅ ꯊꯑꯣꯏꯅ ꯁꯣꯡꯈ꯭ꯔꯕ ꯂꯐꯨ ꯍꯧꯐꯝ ꯃꯔꯛꯇꯨꯗ ꯆꯠꯂꯤ ꯅꯨꯄꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯁꯥꯡꯂꯕ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯣ ꯁꯝꯆꯦꯠ ꯍꯥꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏꯅ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯁꯣꯡꯕ ꯂꯐꯨ ꯃꯔꯛꯇꯨꯗ ꯊꯑꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅꯗꯤ ꯀꯅꯥꯁꯨ ꯊꯦꯡꯅꯈꯤꯗꯦ ꯀꯅꯥꯁꯨ ꯎꯈꯤꯗꯦ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯂꯐꯨ ꯃꯔꯛꯇꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯀꯥꯔꯛꯈꯤ 2015ꯒꯤ ꯆꯍꯤ ꯍꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯑꯗꯨꯋꯥꯏꯗ ꯃꯤꯅ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯍꯧꯐꯝ ꯏꯪꯈꯣꯜꯗꯣ ꯁꯔꯀꯥꯔꯅ ꯂꯩꯈ꯭ꯔꯦ ꯁꯔꯀꯥꯔꯅ ꯂꯩꯈ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒ ꯁꯝꯅꯗꯨꯅ ꯂꯩꯔꯤꯕ ꯕꯥꯌꯥꯏ ꯕꯥꯇꯣꯟꯒꯒꯤ ꯏꯪꯈꯣꯜꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯔꯝꯂꯤꯕ ꯂꯐꯨ ꯃꯌꯥꯝꯗꯣ ꯇꯦꯝꯊꯣꯛꯂꯒ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯇꯧꯏ ꯄꯨꯈ꯭ꯔꯤꯁꯦ ꯂꯧ ꯁꯪꯒꯝ 2 ꯄꯥꯛꯏ ꯇꯥꯇꯥ ꯇ꯭ꯔꯛ 2ꯒꯤ ꯆꯥꯡ ꯂꯨꯅ ꯇꯧꯈꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯆꯍꯤ ꯇꯪꯈꯥꯏꯃꯨꯛꯀꯤ ꯃꯇꯝ ꯆꯪꯅ ꯇꯧꯕꯅꯤ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯖꯨꯊꯥ ꯌꯧꯔꯛꯄꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯂꯔꯤ ꯏꯁꯤꯡ ꯏꯆꯥꯎꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯄꯨꯈ꯭ꯔꯤꯗꯣ ꯄꯤꯛ ꯍꯦꯛ ꯊꯟꯕ ꯃꯈꯩ ꯏꯁꯤꯡ ꯆꯪꯂꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯁꯤꯡ ꯏꯆꯥꯎ ꯐꯈ꯭ꯔꯕ ꯃꯇꯨꯡ ꯏꯁꯤꯡꯗꯣ ꯌꯦꯡꯕꯗ ꯒ꯭ꯔꯤꯅꯤꯁ ꯃꯆꯨ ꯍꯥꯏꯕꯗꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯑꯃ ꯑꯣꯏꯔꯗꯨꯅ ꯑꯃꯣꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯂꯨ ꯅꯥꯟꯅ ꯎꯔꯝꯃꯤ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡꯅ ꯂꯨꯔꯕꯗꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨ ꯑꯣꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯊꯨꯝꯍꯤ ꯆꯦꯟꯗꯕ ꯏꯁꯤꯡꯅ ꯂꯨꯔꯕꯗꯤ ꯒ꯭ꯔꯤꯅꯤꯁ ꯃꯆꯨ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯑꯣꯏꯅ ꯎꯒꯅꯤ ꯑꯅꯧꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯄꯨꯈ꯭ꯔꯤ ꯍꯣꯡꯕ ꯍꯥꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯍꯩ ꯂꯩ ꯀꯠꯊꯣꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯅ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯄꯨꯈ꯭ꯔꯤꯅꯤ ꯑꯩ ꯌꯥꯎꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯐꯤꯔꯣꯜ ꯁꯨꯏ ꯏꯔꯨꯖꯩ ꯅꯨꯄꯥ ꯅꯍꯥ ꯀꯌా ꯑꯃ ꯂꯥꯛꯇꯨꯅꯁꯨ ꯑꯗꯨꯃꯛ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤ ꯑꯩꯁꯨ ꯌꯥꯎꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯂꯛꯇꯨꯅ ꯑꯗꯨꯃꯛ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕ ꯌꯥꯎꯏ ꯏꯁꯤꯡꯅꯒ ꯂꯨꯇ꯭ꯔꯤꯛ ꯂꯨꯔꯗꯅ ꯏꯔꯣꯏꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯈ꯭ꯔꯤꯗꯣ ꯌꯥꯝ ꯄꯥꯛꯄꯅꯤꯅ ꯃꯄꯥꯜ ꯑꯃꯗꯒꯤ ꯃꯄꯥꯜ ꯑꯃ ꯐꯥꯎꯕ ꯏꯔꯣꯏꯕ ꯀꯅꯥꯁꯨ ꯉꯝꯅꯗꯦ ꯅꯣꯡꯃ ꯑꯩꯅ ꯏꯔꯣꯏꯕꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯂꯩꯕꯥꯛ ꯃꯈꯥ ꯌꯧꯅ ꯏꯔꯨꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯏꯔꯨꯞꯄꯒ ꯌꯦꯡꯉꯤ ꯑꯩꯒꯤ ꯏꯔꯦꯞꯇꯒꯤ ꯏꯁꯤꯡ ꯃꯈꯥꯗꯣ ꯍꯦꯛ ꯂꯥꯟꯊꯈꯤꯕꯗ ꯏꯁꯤꯡꯗꯣ ꯈꯨꯠ ꯁꯥꯒ ꯆꯤꯡꯁꯤꯟꯕ ꯃꯈꯩ ꯏꯁꯥ ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯏꯪꯕ ꯐꯥꯎꯈꯤ ꯏꯁꯤꯡ ꯃꯊꯛꯅ ꯄꯥꯛꯅ ꯏꯪꯗ꯭ꯔꯒ ꯑꯩꯒꯤ ꯏꯔꯦꯞꯀꯤ ꯃꯈꯥꯗ ꯈꯨꯏꯪ ꯑꯃꯗ ꯏꯪꯉꯤ ꯏꯔꯨꯞꯄꯗꯨ ꯂꯩꯕꯥꯛ ꯃꯈꯥ ꯌꯧꯕ ꯉꯝꯗꯅ ꯑꯗꯨꯝ ꯑꯩꯁꯨ ꯄꯨꯛ ꯐꯥꯎꯒꯠꯂꯛꯏ ꯑꯁ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯁꯨꯃꯥꯏꯅ ꯏꯁꯥꯒ ꯅꯤꯡꯊꯤꯅ ꯂꯦꯡ ꯉꯝꯗꯈꯩ ꯏꯪꯕꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯅꯤꯡꯊꯝꯊꯥꯗ ꯏꯁꯤꯡ ꯑꯏꯪꯕꯅ ꯏꯔꯨꯖꯕ ꯏꯪꯉꯦ ꯍꯥꯏꯔꯤꯗꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯏꯪꯕ ꯑꯃꯨꯛꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯏꯔꯨꯞꯄꯗꯨ ꯍꯦꯛ ꯐꯥꯎꯒꯠꯂꯛꯄꯒ ꯄꯥꯈꯠꯅ ꯑꯩꯅ ꯈꯟꯈꯤ ꯑꯩ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯨꯞꯄ ꯇꯁꯦꯡꯅ ꯀꯤꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯏꯔꯣꯏꯕꯗꯗꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯨꯞꯇꯨꯅ ꯑꯩ ꯁꯨꯡꯌꯦꯡꯃꯛ ꯌꯦꯡꯈꯤꯗ꯭ꯔꯦ ꯆꯞ ꯆꯥꯕ ꯗꯦꯠꯇꯤ ꯑꯩꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ 2016 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯂꯣꯏꯔꯛꯄ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯍꯧꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩ ꯅꯨꯃꯤꯠꯇꯨꯅꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12:30 ꯇꯥꯕ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ
imungda aina table lairik paduna leiringayda leikaigi ima gumlaba nupi amana kana kana laige angang ama pukhri da lupkhibadagi fawgalaktre asamna haina law duna canal dagi yamna pakatna chankhalai aikhoi yumga hek thangnana leiriba canal dina aikhoiga yumthangnabada leiriba mi yauna yumda leiba mi ke loina tai aigi itaima maming anita kauba amana magi pikliba chahi ahum mari da ngairiba masado oiramgadra haina yamna pakatna masabu talaktuda kadaida sakre haina koithi thijai adubu magi masadudi mafam amada adumak sanaraga leirami pawdu tabada aisu yauna mi mayam ama pukhri mapanduda thoraktuna yengnei pukhri duda lupkhriba nupadudi aikhoi leiraktagi panglap laptana aikhoi yumgi mamanglomda leiba mayamna tiger haina kaunaba pakhangdu oirami canalda pakhatna lauduna chankhalakhiba nupiduna aikhoi mayamda pakhatna wari sumdirei nungthil pung 12 makhairom tabaduda mahak pukhri mapanduda phi suraga leibajani tiger ga laikai gi mamanaba makhoi kharaga koilanglangduna iroiraga lei tiger du numituda yu khara su ngauki ai makhoi pulap iroiminaba loiraduna makhoi kharadi kakalaklaga irujaduna leibajani tiger ga makhoi ama ani ga khak asum iroiduna lei yu ga khara ngaubaga iroibado sum wasilakduna pukhri mapan jauna iroiduna halakbadu ngamjilaktabadagi amuk lupsange amuk phagalak asum tawba horaktuna iraknabagi mawong amasum tawba horai maga iroiminaramba mi ataiduna iraknare khangbadagi mabu kannaba haiduna iroiduna changsinai adubu makhoina tiger gi manak yuksilakpada madi lupkhibana hankhra male mahakna luplamdaida ai ngamdre he asumna haina su hairami hai makhoina iruptuna tiger bu kannaba haiduna honajai adubu pukhri duna lumanbanina mabu kanbadi lairadana leibak makha fawba kanasu yoba ngamnadre aduna mabu kanba ngambagi asasu laiti phi suribi nupiduna madu uhobadagi canal duda pakhatna lauduna kakhalakkhibani pawdo tabada mehaktangduda mi kayama mari yoksinnarakduna pukhri mapanduda ikoina lepi lakliba miyamdu phanayami kumhai ama yengnabasi mangaikre pukhri duda khonduna tiger bu lakhatnaba haiduna mi ama hapa lawruso haina thakre aina sum ubada makhoi iroimina khiba nupa kharadudi masadu ipa pakhatna maklap nigli tawduna leibagum su ui aikhoi yumgi hek maninglomda leiba pukhri nina makhoina koilanglangduna iroirambado aikhoi chu loina tahawi aigi imana kanano namit sab jungbasida iroirisina soidana sinaba tarini asumna haina imana ga haibado aisu tahawribani aigi imana haibaga tawbaga ngihak leiraga nupi amana canal dagi lauduna chankhalakkhibani happa poraktrengai manungda thauri amakhak tawraga pukhri duda khonduna yengi adubu karisu thingnade matungda thauri duda yosabi amuk haptuna amuk kholaga yengi adusu kari amata thingnade happa porakladuna hapana amuk khonduna yengi ahanbada karisu yarakte ani subada happa duda yosabi amuk hapsilaga khonduna yengbadadi tiger do yarakle pukhri gi matai oirakna lupkhibani hai aduga khonbada yaurakpadana pukhri mayaida oina yaurakhi maduda mayamna ngakpa poknei magi hakchang khaktamak oina phangli mana setkhiba khudaidudi yaurakhidi hojiksu magi khudaido pukhri manungda adumak leiramkhigani isingda lupkhraba matung pung amarom leiraga lakhatlabanina hingbagi asasu udrai adumak siduna leirami asiba hakchangdu nupa amana poraga mayumda adum puthakre ai yauna pukhri dagi asiba tiger lakhalakpadu unarubadagi pukhri dugi manak nakpada leiriba yumgi mising loina numidangda akiba poknei aisu madu urubadagi kiba kitang dipoi adubu yamna kahena kirubadi tawdi pukhri manungdagi asiba tiger lakhalakkhibadu mitta adum uduna ningsingduna leibadagi lairik paba yadaduna numituma lairik padana adumak tumle laikai misingsu pukhri mapa lana chatpadu kinabagira kaigino khangde numitusu nahan khaiga iman manadre numidang wairam hek yobaga canal duda kanamata chatnade isikji nongalaga laikaina karigumba wari amasum ngangnaraki madudi tiger siba numitugi numidang wairam mamsilakpa adaida
masado kitikirum tawduna leikaigi nupa ama numit takhrani haibagi pakhatna hathu mana sangi phaluba sajikto cycle amada haptuna illaga kenel duda asum karak pajani hathu kenel duda sajikto asum ilakpada pukhri mapa yaurakpada magi hek mamangda musinmuba nupa ama mabu thattuna lambi mayaida leptuna leirami hai nupado yenglaga asum wangba henkalakhi hai masidi mi natre laini khanduna sajik ilakpa nupaduna magi sajik amadi cycle do thadoklaga leibakta pakthaduna aibu amuktadi kanbiyo haina mamai nontharaga khurumi mana khurumluraga nonkhalakpada musinmuba nupado amuk leiramde madudagi nupadugi sangi sajik cycle na singba loina hundoklamlaga mayum yongnaba chalaki hai mina hainarakliba wado thajabagi mahutta tiger sikibagi khudongchaba lauraga leikaigi mina kenel sida chatpa ngamnadanaba asingbasu oiramloidabada pangsanda sandorakle haina aidi sauningbasu pokhi tiger sikiba numit nini humni suba adwaidani nongma aina mangkhiba mangni aigi khutta ising soknaba batil ani paiduna aikoi maningi tiger sikiba pukhriduda ising sokpa asumlai aina pukhri mapal yaurakpada pukhri mayaiduda ising mathakta nupa ama leptuna leirami leplamliba nupado masak ningthina laksinbadi ngamde sikraba tiger ni haibagumnasu tawi mana aingonda ngasi faubada noina aigi chakthak amata pibide haina yamna sauna nganglakhi numitugi nongalaga aigi mangda ukhiba mana hairamba wahisingdo adum ningsingduna leire hana laitin but bread chungta thajaramdaba aise masibu thajasira thajaroisira haina khalaki hera lai thajaba thajathabagi wadana tongana thamkhraga pukhri mapanda satana karigumba kara kathoklubada aingonda yamna kaiba thabak chuna tabajibu haifetang fat kathokluraga loira ponida awaba thabak chuna tabasida asamna haina aina khalaki but bread chungta thajadaba aina pukhri manakta chatuna karigumba kara kathokluba lai khoram thokluba haibase mi ataigi mamangda ikaigani aduna mi kanasu khanghandana ai ithanda chatlaga kathoklunaba haina tawi lapfu la hektuna cheng hailei khara tawraga duk amaga puraga pukrida kumthanaba haiduna thorang tawringaida aigi imana uduna khangdokhri adudagi aisu ikaina imada asengbado haire aduga imaga punna pukhri mapanda lai kuramba kumlei tuk thaduna cheng hailei kharatu katlaga khuru kunduna aina lai khoiramle imasu khoiramle aduga yumda punna aduma kamina reki pukhri ado maibi tawraga yengbada pukhri duda mi ani amasu siki gadaba watli haina laifau phawraki tiger sikraba matung tha ani ahumdi pukhri duda kanasu changnaba ude kanasu pukhri duda laktuna iroikide hojikpudi pukhri duda iroibamak tawdrabasu pukhri mapanduda laklaga ising soklaga phi suba irujabadi adumak tawri aidi tiger hek sikibadagi ngasi fawba pukhri duda iroirubadi lairadana pukhri manakta chatlaga amuk fawba irujadre 2017 chahi horakpa adwaidani aikoi yumgi makharomda Paul Star College ta physics ki oja oiba Premjit kauba aigi kaka amalai yumda magi boarding masa amasu hangi maduda 12 exam thagadaba satra nupa khara sulai makhoido mi amasi ki haiba khangdabagira natraga kaisu ki bidabagira haibadi khangde makhoido pukhri mapanduda laktana heke aduma irujai iroibasu adumak yawi ikuidana matam khara leiraga makhoi maraktagi nupa ama lai tongba yaurakhi numidangda lai tonglaktuna khongbanda mathanta chenthokiduna mamanaba ataina thoklaga chingduna pusilakhibasu yawba male adudagi mama mapada pau piduna maiba maidi tanaraga pukhriduda amadi atai mafamda chatuna lai khoiram thokhinasu haiki masi Thoudoksi thokhibadagi boarding da leiba makhoi gaido pukhriduda irujaba sunglak lakhidi मीना अइंगोंदा बुत थेंनाबगी वारी लिरकपदा थाजनिंगाई ओइदबा का हेनबा वासु अदमक यावबनिना अइना सुंता थाजौ हाइबा याद्रे इसाना थेंना जखिबा थौदोक खक्ता मंगाइरे अइना थाजरिबा हाइबा मीना तमलकपा लाइदिन बुत प्रेत की वारी अइना सुंता थाजजिबा सिबु चुमलिब्रा बुत थोई हाइरिबा
ꯋꯥꯔꯤꯁꯤꯡꯁꯤꯕꯨ ꯊꯥꯖꯕꯅ ꯆꯨꯝꯂꯗ꯭ꯔꯅꯦ ꯑꯩꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯥꯃꯦꯜ ꯋꯥꯔꯤꯗ ꯊꯥꯕꯤꯔꯛꯄ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ